Akasbani Imphal Ngangbam Nganthoi na pau pajari. Malemgi Museum numit ngasi raijagi Art and Culture Department sinduna Imphal gi Manipur State Museum da pangthokli. Tharomasi Bibha Sigi Commissioner H. Gyan Prakash Sarukyari, Tharomasi Mari Lenana Art and Culture gi Hanagi Director Dr. K. Sobitana, Museum na Tokhaitaba Malembu Punsin Bahaiba Kumsi Sahi Palan Tharomasi gi Hiramasi gi Matangda Wangangli. Numit Asiga Mari Lenana, Bibha Asina Sinduna, Tha Sigi Nipandagi Numitarani Chupna Zatharapa Cultural Appreciation Course Lotion Bagi Tharomsu Ngasi Pangthokani. Ngasigi Oina Museum Yangba Lakpa Sing Ticket Kaktana Lemna Yanghali. Malemgi Museum numit na lakpada Mukhyamantri Yumnam Khemchana yepa paujil pirakli social media da thagalakpa warolam da Sri Khemchana hai museum na tongan ba kanglup singgi kala sanskriti amasung geopolitical gi khenaba kaya hanthanduna miyam marakta thajanaba amadi amatoibagi saktam sagatpada saubu thodang lawri. Art and Culture Mantri Khuraijam Lokenna numit asina lakpada hai Manipur gi ina khulaba na chatnabi amasung itihas ka mari leinaba sing museum na ningthina ngak senduna haukraba matamga lakadaba matamga samnahanaba asoba pambai oiri. Malem asi nungsi chanana amasung amata oina hingminanaba honabada museum bu ningthina ngak selase haina mantri na makha takhi. Raija sida LPG petrol amadi diesel gi awat pa leite haina Manipur Oil Industry gi state level coordinator Rajkumar Mohan Singh na hairi. Akasbani Imphal gi ipau kangbuga khanana unabada Sri Mohan na hai Raija sida mahusagum petroleum gi pothok sing miyam da phanghalli maramaduna thau phanglaro haibagi miyam na mi paiba poktuna petroleum gi pothok ka hena lesin biganu mangna hai. Hauji Manipur da petrol diesel amadi LPG cylinder gi stock marang kaina lairi. Petrol diesel LPG puba security convoy su regular oina chali aduna maram oiraga petrol diesel amadi LPG gi awat par laitri Manipur da hauji. Malom depot dagi petrol diesel marang kaina petrol pump sing da supply tauri. LPG cylinder su semai plant dagi agency sing da chang naina yohalli. Oil company site dagi hangna public miyambu panic buying tawidana ba ningsing jari. World AIDS Vaccine Day na lakpada Mukhyamantri Yumnam Khemchana yepa paujil pirakli warolamada Mukhyamantri na hai malemgi oina HIV/AIDS marufangna muthanaba sangsilakpa khongjang asibu mai pakhanaba honabada baigyanik singna HIV/AIDS tagi ngakthoknaba amadi layengnabagi damak thijin humjinba kanaraba hidak amasung vaccine singba puthokpana chawraba mateng oiri. Masigi mathakta haksel gi lamda thabak tawriba miyoi sing amasung volunteer singna kathokpaga loinana hotnaba kayagi mahina HIV/AIDS thengnabada khumang chauksina changsinba ngamli. Kendragi hanagi mapan tharom amasung shiksha gi raija mantri Dr. R.K. Ranjanna numit asigi paujel piraduna hai HIV na sokhalaba miyoi kyagi dama ikhoi puna lepli amasung HIV dagi ngakthoknaba kathokpaga loinana hotnaminarasi. Raijagi Social Welfare Vibhagna sinduna khuman lampakta laiba Manipur State Bal Bhavan da ngarangdagi horaga thasigi kunithoi phawba chathagadaba angangsinggi workshop ki ngasi nini chanba numita folk dance ki maramda khananainakhi. Workshop asigi manungchana angangsingda sanapot sem sabagi matangda takpi tambigani hairi. PMDAJGUA Janabhagidari Sabse Dur Sabse Pehle gi makhada Jati Thaki IEC campaign Imphal East Jilla gi oina ngasi kaikhu kabui khulda pangthokre. Ngasi gi thoramdu da Imphal East ki Deputy Commissioner Dr. Nibedita Laira Lakpam amadi Jilla Thaki official sing saruk yakhi. Pradhanmantri Narendra Modi numit ini gi Sweden khongset loiraba tungda ngasi Norway gi Oslo da thungkhre. Pradhanmantri na leba aduda hayang pangthokadaba ahum suba India Nordic Summit and Bilateral Engagement ta saruk yagani. Maki khongset asina Bharat amadi Nordic lebak singgi mari hena fagadhalagani. Tungda Sri Modi na India Norway Business and Research Summit ta su wangangani. Geneva da numit taruk ni chupna pangthokadaba humudra pansuba malemgi haksel gi mifam yawnaba haksel amasung yaifa yumbal mantri JP Nada Switzerland da thungkhre. Social media da thaglakpa warolamada Sri Nada na hai kumsi sahi gi mifam asigi hiramdi Reshaping Global Health a Shared Responsibility haibasini. Mifam asida punna laibak sam humpumanga dagi lakpa haksel mantri sing public health expert sing saruk yagani. Kendragi Griha Mantri Amit Shah numit nini gi khongsatta Chhattisgarh da ngarang thungkhre. Maki khongsat asida Raipur amadi Bastar da pangthokpa tongan ba thorom sing da saruk yagani. Maki khongsat asigi ahanba numita ngasi Emergency Response Service Dial 112 gi makhada anoba gari sing Raipur dagi lamthagani. Paulo Jare.